Assalamualaikum. Aina ngarang ayuk di Lucknow hariba dagi lakone do ngarang si taret taret adwaida Barabanki hariba mafam asi yosale do aise hariba hotel asida ngasi si leibane do ngarang si leibane hꯧjik mafam si thado gai ngarang si kong khitang na dana yam chatpa ngamudre sisi Faizabat yausange haina khali mayam dua tawbi mayam chatpa hawrage do kona mak live tawjarage